ꯆꯥꯗ ꯊꯛꯇꯕꯅ ꯍꯛꯆꯥꯡꯗꯨ ꯍꯟꯗꯛꯇꯤ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯉꯔꯥꯡꯁꯨ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕꯅ ꯃꯃꯤꯠꯇꯨ ꯀꯛꯂꯥ ꯑꯃꯐꯥꯎ ꯏꯁꯤꯟꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛꯇ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯃꯣꯔꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯊꯣꯛꯅꯔꯨꯕꯗꯣ ꯍꯟꯖꯤꯜꯂꯛꯂꯒ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯕ ꯃꯇꯝꯗꯨꯗ ꯃꯉꯥꯜꯁꯨ ꯊꯣꯛꯂꯨꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯆꯥꯔꯨꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ ꯍꯣꯝꯁꯇꯒꯤ ꯊꯝꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯄꯗꯨ꯫ ꯃꯉꯥꯜꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯥꯀꯟꯗ ꯍꯤꯌꯥꯏꯅꯨ ꯅꯣꯛꯃꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗ ꯁꯨꯝꯍꯠꯇꯕ ꯑꯍꯜ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯣꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯈꯨꯗꯤꯡꯃꯛꯄꯨ ꯃꯃꯥꯒꯨꯝ ꯃꯄꯥꯒꯨꯝ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯥꯏꯅꯩ ꯁꯣꯟꯅꯩ ꯃꯔꯥꯏꯕꯛ ꯐꯩꯗ ꯃꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯃꯃꯥ ꯃꯄꯥꯗꯣ꯫ ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯛꯃꯤ ꯍꯪꯂꯤꯕ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯊꯩꯔꯒ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯕꯗꯤ? ꯏꯆꯥꯅꯨꯄꯤ ꯃꯁꯥ ꯉꯝꯗꯕ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯉꯔꯥꯡ ꯈꯛꯇ ꯄꯨꯊꯔꯛꯄꯅꯤ꯫ ꯏꯁꯦ ꯃꯁꯥ ꯈꯔꯕꯨ ꯐꯍꯧꯔꯕꯣ? ꯅꯍꯥꯟꯒꯅꯨ ꯑꯉꯥꯡ ꯅꯥꯕꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯃꯉꯥꯜꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨ ꯍꯤꯌꯥꯏꯅꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯖꯤꯜꯂꯝꯃꯤ ꯕꯤꯄꯤꯁꯨ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯦ꯫ ꯀꯔꯤꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯟꯗꯛꯇꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯛꯄꯗ ꯚꯤꯇꯥꯃꯤꯟ ꯑꯃ ꯄꯨꯔꯛꯀꯦ ꯑꯗꯨ ꯊꯛꯑꯒ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯄꯥꯕꯨꯡ꯫ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤꯌꯦ꯫ ꯑꯩꯅ ꯀꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯕꯅꯣ? ꯀꯅꯥ ꯂꯩꯗꯅ ꯑꯩꯅ ꯀꯔꯤꯒꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯃꯉꯥꯜꯒꯤ ꯋꯥꯐꯝꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯄꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ? ꯍꯪꯉꯨ꯫ ꯍꯣꯝꯁꯤꯗ ꯂꯩꯕ ꯑꯍꯜ ꯑꯌꯥꯝꯕꯒꯤ ꯋꯥꯔꯤ ꯑꯩ ꯈꯪꯉꯤ ꯇꯥꯔꯤ꯫ ꯃꯆꯥ ꯃꯃꯧꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯃꯆꯥ ꯃꯁꯨ ꯂꯩꯖꯗꯕ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯀꯥ ꯍꯦꯟꯅ ꯐꯠꯂꯨꯗꯕꯒꯤ ꯃꯆꯥ ꯃꯃꯧꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ, ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯇꯥꯈꯤꯕ꯫ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯇꯥꯗ꯭ꯔꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯂꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯗꯤ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩ ꯈꯪꯅꯤꯡꯉꯦ꯫ ꯌꯦꯡꯉꯣꯏ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯇꯨꯡꯒꯤ ꯀꯌꯥ ꯈꯟꯒꯟꯗꯦꯅꯦ꯫ ꯍꯧꯖꯤꯛ ꯀꯜꯂꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯦꯅ ꯁꯤꯔꯣꯏ ꯅꯥꯔꯣꯏꯗꯕꯒꯨꯝ ꯍꯦꯛꯇ ꯈꯟꯕ꯫ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯍꯜ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯆꯥ ꯃꯁꯨꯗ ꯐꯠꯂꯨꯗꯕꯒꯤ ꯃꯆꯥ ꯃꯃꯧꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯆꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯄꯥꯕꯨꯡ? ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯏꯆꯥꯗ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯒꯦꯀꯣ꯫ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯁꯣꯜꯂꯕ ꯃꯉꯥꯜꯒꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯗꯨꯕꯨ ꯂꯤꯔꯨꯅꯕ ꯇꯛꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯜ ꯈꯔ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯍꯤꯌꯥꯏꯅꯨ ꯍꯣꯝꯗꯒꯤ ꯍꯜꯂꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯨꯔꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯕꯒꯤ ꯁꯥꯎꯔꯝꯂꯒꯅꯦ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯨꯝꯂꯁꯅꯨ ꯏꯃꯥ, ꯑꯍꯤꯡ ꯃꯁꯥ ꯁꯥꯒꯠꯄꯗ ꯀꯌꯥ ꯅꯤꯡꯊꯤꯅ ꯇꯨꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯪꯕꯨ ꯏꯚꯤꯅꯤꯡ ꯇꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯏꯌꯦ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯏꯃꯥ꯫ ꯌꯥꯅꯤꯗ, ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯉꯥꯏꯈꯣ, ꯏꯅꯝꯃꯗꯨꯕꯨ ꯌꯦꯡꯕ ꯍꯧꯔꯦ ꯍꯥꯏꯕ꯭ꯔꯣ? ꯉꯁꯤꯗꯒꯤ ꯍꯧꯔꯅꯤꯅ ꯇꯥꯃꯣꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯋꯥꯕꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯁꯨ ꯍꯦꯛ ꯊꯣꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯒ ꯍꯤꯌꯥꯏꯅꯨꯁꯨ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯆꯪꯂꯛꯏ꯫ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ ꯏꯃꯥ? ꯁꯦ ꯀꯣꯕꯤꯁꯦ ꯁꯦꯝꯃꯛꯑꯣ, ꯆꯝꯊꯣꯡ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ, ꯑꯉꯥꯡꯁꯨ ꯆꯥꯖꯅꯕ꯫ ꯍꯤꯌꯥꯏꯅꯨ ꯀꯣꯕꯤꯗꯨ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯥꯗ ꯅꯊꯟꯗ ꯂꯩꯕꯗꯣ ꯇꯟꯗ꯭ꯔꯥ? ꯁꯤꯗꯁꯨ ꯃꯤ ꯌꯥꯝꯗꯦ, ꯏꯃꯥꯒ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯑꯥꯗ ꯇꯔꯛ ꯅꯊꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤꯗꯅ꯫ ꯀꯗꯥꯏꯗꯒꯤ ꯌꯥꯗꯦ꯫ ꯇꯥꯃꯣꯅꯁꯨ ꯏꯃꯥ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯒꯤ ꯏꯃꯥꯅ ꯁꯤꯗ ꯂꯩꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯅꯅꯦ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤꯗꯣ꯫ ꯑꯩꯅ ꯁꯤꯗ ꯂꯩꯔꯒ ꯑꯁꯣꯝꯗ ꯌꯨꯝꯗꯨ ꯈꯛ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ? ꯍꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯅ ꯌꯨꯝꯗꯨ ꯀꯩꯁꯨ ꯊꯥꯗꯣꯛꯄ ꯄꯥꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫
ꯃꯔꯝꯗꯤ ꯌꯨꯝꯐꯝ ꯃꯆꯥꯗꯨ ꯈꯛ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯅ ꯃꯇꯝꯗꯨꯗ ꯋꯥꯈꯤꯕ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯣꯂꯣꯞꯇꯨꯅ ꯀꯣꯟꯅꯗ꯭ꯔꯕꯗ ꯇꯣꯛꯊꯣꯛꯂꯒ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯍꯩꯅ ꯍꯥꯏꯕꯗ ꯂꯣꯏ ꯅꯥꯏꯔꯣꯏ, ꯋꯥꯕꯒꯤ ꯆꯥꯡꯗꯝꯅꯅꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯈꯤꯕꯅꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯗ ꯃꯃꯥꯗꯨ꯫ ꯏꯃꯥ, ꯕꯕꯥꯅ ꯐꯅ ꯐꯨꯔꯁꯨ ꯑꯣꯠꯂꯁꯨ ꯀꯩꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤꯅꯣ? ꯍꯟꯕ ꯇꯥꯔꯕꯁꯨ ꯀꯩꯒꯤ ꯑꯕꯣꯏꯗ ꯍꯟꯗꯕꯤ ꯇꯣꯉꯥꯟꯅ ꯚꯔꯥꯗ ꯂꯩꯔꯝꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ, ꯀꯔꯤꯒꯤ ꯃꯆꯥꯅ ꯅꯧꯍꯧꯅꯅ ꯍꯧꯗꯣꯔꯛꯂꯤꯕ? ꯀꯔꯤ ꯆꯤꯡꯅꯕ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ꯋꯥꯐꯝꯁꯤ ꯀꯥꯡꯊꯣꯔꯛꯂꯤꯕꯅꯣ? ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯐꯦꯠ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ, ꯏꯃꯥ, ꯅꯨꯄꯤ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯑꯈꯥꯡꯀꯟꯕꯤ ꯑꯣꯏꯅ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ? ꯏꯃꯥꯅ ꯉꯁꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯥ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯥꯏ, ꯍꯪꯉꯤ, ꯀꯔꯤꯒꯤ ꯈꯥꯡꯗꯕꯅꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯇꯕꯅꯣꯅ? ꯈꯥꯡꯉꯤꯅ, ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯧꯔꯤꯉꯩꯗꯒꯤ ꯅꯄꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯑꯩ ꯈꯥꯡꯂꯛꯄꯅꯤ꯫ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯈꯥꯡꯂꯤꯉꯩ ꯅꯪꯕꯨ ꯐꯪꯖꯈꯤ꯫ ꯏꯀꯣꯛꯁꯤꯗ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯈꯟꯖꯈꯤ, ꯏꯆꯥ ꯌꯥꯎꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯅꯤꯁꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯈꯤꯕ ꯅꯄꯥꯅꯤ꯫ ꯅꯠꯇ ꯅꯠꯇ ꯋꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯐꯨꯈꯤ, ꯆꯩꯐꯝ ナꯏꯅ ꯗꯥꯛꯐꯝ ꯇꯥꯅ꯫ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯈꯤꯅ ꯅꯪꯒꯤꯗꯃꯛ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯩꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯟꯖꯈꯤ, ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯤꯉꯩ ꯍꯨꯕꯗ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯒ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯁꯦ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝꯅ ꯃꯤꯄꯥꯏꯖꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯤꯍꯥꯠꯄꯒꯤ ꯃꯆꯥꯅꯤ ꯅꯣꯛꯅꯕꯤꯒꯗ꯭ꯔꯥ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯍꯜꯂꯕꯁꯨ ꯀꯩꯒꯤ ꯑꯕꯣꯏꯗ ꯍꯜꯂꯝꯗꯦ ꯏꯃꯥ? ꯍꯜꯂꯤ, ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯅꯪꯅ ꯆꯍꯤ 4-5 ꯍꯥꯏꯔꯛꯄ ꯐꯥꯎꯕꯗ ꯑꯩꯅ ꯏꯄꯥꯝꯗ ꯍꯟꯈꯤꯕꯗꯣ ꯃꯁꯤꯡ ꯈꯪꯗꯦ꯫ ꯃꯆꯥ ꯅꯤꯉꯣꯜꯅ ꯍꯜꯂꯛꯄꯗꯣ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦꯅꯦ꯫ ꯅꯕꯣꯛ ꯅꯄꯨꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯕꯨ ꯁꯃꯥꯖ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯅꯤ ꯈꯟꯕꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯈꯤꯗꯦ꯫ ꯏꯁꯥꯗ ꯗꯥꯛꯐꯝ ꯇꯥꯔꯕ, ꯏꯁꯥꯅ ꯇꯥꯔꯤꯕ ꯆꯩꯐꯝ ꯎꯠꯇꯨꯅ ꯑꯩ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯀꯤꯕꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯑꯩꯅ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯥꯅ ꯐꯨꯕꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯔꯥꯗ ꯂꯩꯈꯤꯕꯅꯤ, ꯂꯝ ꯊꯥꯞꯅ꯫ ꯋꯥꯁꯛꯈꯤꯕꯅꯤ, ꯏꯄꯥꯝꯗꯁꯨ ꯆꯪꯂꯔꯣꯏ ꯍꯥꯏꯅ꯫ ꯆꯪꯕꯁꯨ ꯆꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯅꯨꯄꯤꯅꯤ, ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯂꯦꯞꯂꯤꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯕꯕꯥ ꯂꯩ, ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯍꯧꯔꯦ꯫ ꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯍꯧꯔꯛꯈꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯁꯤꯟꯊꯥꯍꯜꯂꯣꯏ ꯈꯟꯅ ꯈꯥꯡꯈꯤꯕ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯝ ꯁꯔꯨꯛ ꯌꯦꯟꯅꯔꯒ ꯀꯀꯥꯅ ꯈꯗ꯭ꯔꯛ ꯃꯥꯗ꯭ꯔꯛ ꯇꯧꯔꯒ ꯃꯥꯒꯤ ꯂꯝ ꯁꯔꯨꯛꯁꯨ ꯂꯧꯕꯤꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯏꯕꯣꯛꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯊꯧꯑꯣꯏꯗ꯭ꯔꯕꯗ ꯀꯀꯥꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯖꯥꯠꯅꯤ꯫ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯂꯩꯔꯛꯄ, ꯍꯟꯗꯛꯇꯤ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯖꯤꯜꯍꯧꯋꯦ꯫ ꯁꯅꯥ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯀꯞꯂꯤ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯅꯠꯇꯦ꯫ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯆꯥꯡ ꯌꯦꯡꯅꯔꯛꯄꯗ ꯏꯆꯥꯅ ꯈꯔ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯃꯥꯒꯤ ꯌꯥꯏꯐꯅꯕ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯙꯔꯃ ꯀꯥꯏꯖꯗꯕꯤ ꯑꯁꯦꯡꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯉꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯤꯟꯗꯒꯤ ꯇꯥꯕꯗ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯤꯞꯊꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯣꯝꯗꯨꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯃꯉꯥꯜꯁꯨ꯫ ꯍꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯄꯥꯛ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯂꯩꯔꯤ꯫ ꯃꯅꯥ ꯃꯁꯤꯡꯇꯅ ꯄꯨꯝꯁꯪ ꯁꯪꯉꯤ꯫ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯍꯜ ꯑꯌꯥꯝꯕ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯂꯩꯀꯣꯜꯗꯨꯗꯒꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯃꯉꯥꯜꯁꯨ ꯂꯥꯞꯇꯛꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯟꯁꯥꯡꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯉꯁꯤ ꯉꯔꯥꯡꯁꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯀꯌꯥꯅ ꯃꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯥꯅ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅꯣ ꯃꯤꯀꯨꯞꯁꯤꯗ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ,
ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯐꯪꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯁꯨ ꯐꯪꯂꯝꯗꯕ ꯅꯠꯇꯦ, ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯝꯕꯁꯨ ꯅꯠꯇꯦ꯫ ꯀꯨꯏꯈ꯭ꯔꯦ, ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ, ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯁꯨ ꯎꯖꯈꯤ꯫ ꯍꯦ ꯅꯤꯁꯥ, ꯀꯜꯂꯤꯗꯀꯣ ꯅꯤꯁꯥ ꯅꯪꯒꯤ ꯃꯌꯥꯏꯁꯦ꯫ ꯅꯪꯒꯤ ꯃꯌꯥꯏꯅ ꯃꯥꯜꯆꯥꯡ ꯂꯟ ꯊꯨꯝ ꯃꯨꯠꯍꯟꯕ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯍꯦꯛ ꯀꯥꯏꯅꯍꯜꯂꯤꯗ꯫ ꯃꯤꯅ ꯎꯕꯗ ꯈꯨꯕꯥꯛ ꯈꯨꯔꯒꯗꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯍꯟꯈꯤꯗ꯫ ꯉꯁꯤꯗꯤ ꯃꯉꯥꯜ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯎꯈꯤꯗꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯈꯤꯗꯕ ꯊꯥꯕꯨꯡ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯐꯩ, ꯃꯁꯤꯒꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯩꯀꯣ꯫ ꯃꯔꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ꯫ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯏꯃꯨꯡꯗꯨꯁꯨ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯝꯒꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯍꯤꯌꯥꯏꯅꯨꯁꯦ ꯃꯄꯥ ꯂꯩꯇ꯭ꯔꯦꯅ ꯇꯥꯏꯅꯦ꯫ ꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯄꯥꯗꯣ ꯂꯩꯔꯝꯂꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯍꯔꯥꯎꯖꯔꯝꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯝꯒꯗ꯭ꯔꯅꯦ? ꯌꯦꯡꯉꯣ, ꯈꯜꯂꯨ ꯏꯆꯦ, ꯃꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯕ ꯂꯥꯏꯁꯨ ꯇꯥꯛꯂꯤꯕꯤ ꯃꯃꯥꯗꯣ ꯃꯊꯧꯅꯥ ꯀꯌꯥ ꯐꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯄꯥꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯒꯤ ꯈꯥꯏꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯄꯥꯝꯗꯁꯨ ꯀꯌꯥ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯇꯣꯉꯥꯟꯅ ꯃꯃꯥ ꯃꯆꯥꯈꯛ ꯚꯔꯥꯗ ꯂꯩꯈꯤꯕꯖꯥꯠꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯍꯣꯝꯁꯤꯗ ꯂꯩꯕ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯤꯡ ꯃꯁꯛ ꯃꯇꯧ ꯃꯉꯥꯜꯅ ꯈꯪꯈꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕꯤ ꯂꯣꯏꯅꯕꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯐꯠꯈꯤꯗꯦ, ꯑꯣꯈꯥꯛꯅ ꯐꯠꯈꯤꯗꯦ꯫ ꯐꯨꯈꯤ ꯆꯩꯈꯤ, ꯑꯣꯠꯈꯤ ꯅꯩꯈꯤ꯫ ꯃꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯄꯥꯝꯗꯁꯨ ꯂꯥꯛꯇꯦꯌꯦ, ꯃꯧ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ, ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯃꯒ ꯆꯠꯈꯤꯕ꯫ ꯑꯩꯅꯦ ꯆꯤꯡꯅꯕ ꯌꯥꯝ ꯂꯩ, ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯅꯤꯌꯦ꯫ ꯐꯔꯦ, ꯄꯥꯟꯈ꯭ꯔꯁꯅꯨ, ꯃꯋꯥ ꯌꯥꯝꯅ ꯅꯥꯏꯅꯤꯡꯂꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯣꯛꯇꯕꯤ ꯃꯥꯅ ꯆꯦꯟꯈꯤꯕ ꯃꯆꯥꯗꯨꯁꯨ ꯃꯥꯗꯧꯅ ꯑꯣꯛꯇꯕꯤ ꯑꯗꯨꯝ ꯑꯣꯏꯔꯁꯅꯨ꯫ ꯏꯆꯥꯅꯤꯒ ꯑꯃꯠꯇ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ꯫ ꯃꯤꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯅ ꯀꯩꯗꯧ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯣꯏꯅꯣ? ꯌꯥꯝꯅ ꯀꯂꯛꯄ ꯃꯥꯟꯈꯤꯅꯤ꯫ ꯂꯧꯅꯤꯡꯈꯨꯑꯣ, ꯆꯍꯤ ꯆꯥꯟꯅꯗꯅ ꯑꯉꯥꯡ ꯃꯆꯥꯗꯣ ꯄꯥꯝꯈꯣꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦ? ꯆꯍꯤ ꯅꯧꯃꯜꯂꯤ ꯂꯧꯒꯅꯨꯅ ꯀꯌꯥꯔꯛ ꯐꯥꯗꯣꯛꯅꯕꯗꯣ? ꯍꯟꯖꯤꯟ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕ꯫ ꯀꯩ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ? ꯏꯃꯨꯡꯒꯤ ꯏꯖꯠ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯕ, ꯅꯠꯇ꯭ꯔꯣ? ꯃꯋꯥ ꯃꯄꯥꯎ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯈꯤ꯫ ꯁꯥꯒꯩꯗꯒꯤ ꯏꯟꯊꯣꯛꯈꯤ, ꯁꯤꯔꯦ ꯍꯥꯏꯅ ꯆꯐꯨ ꯎꯌꯥꯟ ꯊꯨꯒꯥꯏꯈꯤ꯫ ꯆꯨꯝꯂꯕꯣꯏ ꯅꯤꯡꯈꯤ, ꯈꯟꯈꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ꯫ ꯃꯃꯥ ꯂꯧꯗꯅ ꯃꯆꯥꯅꯨꯄꯤꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯉꯥꯜ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯊꯟꯇ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯤꯌꯥꯏꯅꯨ ꯃꯃꯥꯕꯨ ꯄꯨꯔꯗꯨꯅ ꯍꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯒꯨꯝ ꯍꯣꯝꯗꯨ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯨꯡꯂꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ, "ꯗꯥꯗꯥ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ?" "ꯗꯣꯛꯇꯔ, ꯑꯍꯜ ꯑꯃ ꯂꯩꯔꯝꯗ꯭ꯔꯦꯌꯦ." "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ?" "ꯑꯍꯤꯡ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯇꯥꯔꯤꯕ ꯋꯥꯐꯝꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯂꯝꯃꯤ꯫ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯇꯍꯥ ꯑꯣꯐꯤꯁꯇ ꯆꯪꯂꯛꯏ꯫ ꯃꯥꯡꯖꯧꯅꯅ ꯄꯨꯂꯤꯁꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ "ꯁꯥꯔ, ꯀꯅꯥꯅꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯁꯤꯕꯣ?" ꯍꯣꯝꯁꯤꯗ ꯂꯩꯕ ꯑꯍꯜ ꯈꯨꯗꯤꯡ ꯍꯤꯌꯥꯏꯅꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯨꯝ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕ꯫ ꯐꯥꯎꯟꯗꯔꯃꯛꯅꯁꯨ ꯈꯪꯏ ꯍꯤꯌꯥꯏꯅꯨꯅ ꯑꯍꯜꯁꯤꯡꯕꯨ ꯀꯔꯝꯅ ꯂꯣꯏꯅꯩ ꯍꯥꯏꯕꯁꯤ꯫ ꯇꯍꯥ ꯆꯪꯉꯛꯇꯨꯅ ꯍꯪꯂꯔꯤꯕ ꯋꯥꯍꯪ, ꯎꯠꯂꯔꯤꯕ ꯃꯇꯧ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯣꯏꯍꯜꯂꯔꯤ꯫ "ꯄꯥꯕꯨꯡ ꯃꯉꯥꯜꯅꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ, ꯑꯍꯤꯡ ꯐꯥꯎꯕꯗꯤ ꯂꯩꯕ ꯎꯍꯧꯋꯦ ꯍꯥꯏꯔꯤ." ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯋꯥꯐꯝꯅꯤ ꯍꯤꯌꯥꯏꯅꯨꯅ꯫ ꯑꯍꯜ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯉꯥꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯝꯗꯧꯅ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ? ꯍꯣꯝꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ, "ꯁꯦ ꯗꯣꯛꯇꯔ,
ꯆꯤꯊꯤꯁꯤ ꯗꯣꯛꯇꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯊꯛꯁꯤꯗ ꯊꯥꯔꯒ ꯊꯅꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯆꯤꯊꯤꯗꯨ ꯇꯥꯞ ꯂꯧꯁꯤꯜꯂꯤ꯫ ꯃꯊꯛ ꯅꯥꯏꯅ ꯊꯨꯞꯂꯤꯕ ꯆꯦꯗꯨꯒꯤ ꯃꯊꯛꯇ ꯆꯤꯊꯤꯁꯤ ꯗꯣꯛꯇꯔ ꯍꯤꯌꯥꯏꯅꯨꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯊꯥꯔꯤ꯫ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯏꯃꯥꯡꯗ ꯏꯆꯥꯅ ꯂꯦꯞꯂꯕ ꯐꯥꯎꯕꯗ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯀꯧꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯃꯥꯗꯤ ꯂꯥꯟꯈꯤꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯈꯤꯕꯅ ꯉꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯃꯤ꯫ ꯃꯄꯣꯛ ꯊꯤꯕ ꯅꯄꯥ ꯑꯩꯗꯤ ꯏꯆꯥꯗ ꯊꯧꯅꯥ ꯂꯩꯅ ꯀꯧꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯠꯇꯕ ꯂꯤꯆꯠꯅ ꯏꯆꯥꯕꯨ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯈꯤꯅꯤ ꯈꯟꯕꯗ ꯁꯃꯥꯖꯀꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯄꯥ ꯑꯩꯁꯨ ꯈꯪꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯈꯤꯒꯦ ꯈꯟꯅ ꯑꯩ ꯉꯥꯏꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯎꯔꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ꯫ ꯅꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯎꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯆꯤꯊꯤꯗꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯉꯛ ꯉꯛꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥ, ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥꯕꯨ ꯀꯔꯤ ꯉꯥꯏꯔꯝꯗꯕꯅꯣ? ꯏꯆꯦꯜꯁꯤꯅ ꯙ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯏꯄꯥ ꯀꯧꯕ ꯐꯪꯖꯗ꯭ꯔꯤꯕꯤ ꯅꯆꯥꯅꯦ꯫ ꯀꯔꯤꯒꯤ ꯃꯤꯔꯣꯜ ꯑꯣꯏꯗꯨꯅ ꯆꯠꯂꯤꯕꯅꯣ? ꯃꯃꯥ ꯏꯕꯥꯅꯤꯅ ꯕꯕꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ꯫ ꯕꯕꯥꯅ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯉꯔꯥꯡ ꯑꯩꯅ ꯚꯤꯇꯥꯃꯤꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒ ꯄꯨꯔꯛꯇꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯣ? ꯅꯁꯨ ꯅꯨꯄꯤ ꯃꯁꯥ ꯉꯝꯂꯛꯇꯕꯅ ꯉꯔꯥꯡ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯕꯕꯥ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯕ ꯃꯃꯥꯅ ꯃꯄꯤ ꯏꯆꯣꯠ ꯆꯣꯠꯅ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝ ꯌꯨꯡꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯏꯃꯥ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯕꯕꯥꯒꯤ ꯂꯩꯐꯝ ꯇꯥꯛꯂꯨꯗꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯩꯅ ꯕꯕꯥꯕꯨ ꯏꯃꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯃꯄꯨꯡ ꯐꯥꯕꯒ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯃꯃꯥꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫